Citizenship MMM Bill ising Tarataru Yani Fongdoladuna Sangnareva filmmaker Padmasuri Aribam Siam Saramana Mangonda Varsaka Napiva Lemzaningai Oiraba Padmasuri Award Handokre Kibki Mayutanga Sisa Tongan to one Mabam Singda Wakan Ifam Satakre Nesna Nakuntra Mapan Gendor Eosidagi Seng My Fawa Miyamna Wakan Ifam Sataki Amasung Zenems ki doctor amadi nursing na hayeng da ki thabak lepagi khongjang sangsingani hairiba asi handok pinaba ipsan appeal tawrakli karigom mausagum thabak tawdrabadi akan mamiyeng sangani suhairi mayam kurumjari adom nembiri basi impact news ni ai taklamam siam kanan hauzik pungja si phawbagi maraba pausing miyam da pizari Citizenship Amendment Bill lisni taratarukpo nampu da sanahanaba India lengak na honai haibagi mayokta saknareba filmmaker Padmasuri Aribam Siam Saramana mangwanda Bharat Sarkarna piba lemjaningai oiraba Padmasuri Award handokle haina laukthokre thangmoiban laurungpuri leikaida leiba filmmaker sigi masagi mayumda pawmising unaba amada masagi sahi marhum doi suraba filmmaker asina Padmasuri mana handokle haina laukthokibane Unabadu daribam Siam Sarama na makata na hai Manipur na ngasi phawbada thengnarapa saitheng mayamdagi handaki kep bill asina khwaidagi hena sathibam oire Railway yausilakpaga lunena kep asi sanarapa tarabadi Manipur asi lupkhargani hainasu nungnangba phongdoki mahak na makata na phongdokibada Special status amadi masagi protection leijaba atopa yumlo naba lebak singilu singba singnadi bill asigi mayokta leiri adubu masagi protection su leijadaba Manipur gilu singba singnadi bill asibu oppose tawdaba haibasi yamalaibak thibani haina su phongdoki ningsingba yabadi film gilamda kathorakpa amadi honajarpabu sakhangladuna Bharat Sarkarna English ni tarukta filmmaker asida Padmasuri Award pikibani handok televisigi maru bamaramdi mayam nehna khangbiramni North East ki praja singna yaningdaba aduga Manipur gi praja ayamba 90% ayamna hojik yamna nungaitana makoina masi oppose tawriba masigi saruk amoina asigi masida aina asigi Padmasuri asi hanjabani future latrabadi koina hinbagi artistile culture haibasi akuri mili takanda akuri si dialogue to khakanda akuri culture haibale oi akuri identity mang khani aduna madugi yamna nuai te septem do India government na akuri democratic country ori ba asing country sina akuri notice ki small state sing asigi haijebar asi tabirak taba Citizenship Amendment Bill isini tarataru ki mayokta ngasi su tampa ki tongan mafam kayada paktaknana wakan infam sathakre bill asigi mayokta sem kiba Manipur Peoples Against Citizenship Amendment Bill isini tarataru manpekna bill asi withdraw tawdri fawba lepa letana makhal kayagi khongjang sing sangsingi gen suhairi manpekna sinduna ngasi wangkai khunaugi sebam lekai da leiba Citizens Club ta Imaibel Kayana Saru Yadana Wakan Ifam Sataki Wakan Ifam Aduga Marilenana Manpek ki convener Yumnam Sa Dilipna Impact News ta Fongdorapada Bill asigi mayokta Manpek na Manipur ki singa masung tamgi tongan ba mafam da khongjang kaya sangsan khigani State Highway amasung National Highway sing dasu satuna miyam ga wakhal taminaduna bill asigi mayokta makhal makha kaya gi khongjang sangsina bahonagani loina bill asigi mayokta MLA Manipur ki MLA Hompu Makki Sabsaba Pirep Ama Atubada Lauk Tokadabani MLA Singi Pirep Adu Aibu Oina Mai Nabaklaf Natragamera Paibi Lup Singi Kutangda Piraktuna Manpek ki office ta Yahulak Naba Honabi Hainasu Appeal Tauki Delhi de Sakiba political party the Chief Minister na lusing ba kangbu sidana agenda da ba haptre Rai Sabha da putoro edna haiba aduga Prime Minister na mu Bengal da hairiba se bi se handaki kano sida tang taruk tare sai da putoga soidram gi pass da gani masi mateng pangbiu haidana election campaign se da heta wa se ta ngangba aduna dari da haiba ka aduga Bengal da haiba ka khenara bu se maram mor kan Manipur miyam na yamna sauna nam thak tawbagi asigumba India government gi India gi leader sing se masi aikoina boycott tawre
haidana ngarangmak akoi manpack ki warep lauraga Prime Minister Narendra Modi amazung Home Minister Rajnath Singh karigmo mahana gauti de lagba tarasu Manipur changma yaroi haiba phirep sima lauthok chakrabani tasengna Manipur miyambu yamna apangba sibugi thabak se masida state government na pangthadana leiba matam natre masa masa gi oiba phirep ado chap chana MLA humpo sina chap chana lauthok Bill Assistant Yaroi Haidana, Kurai Puthiba, Nandibam Lekai Amasung, Thangwiban Athletic Union, Thau Ground Mamang the So, Miamna, Wakani from Sataki, Lunana, Thau Ground Mamang the Satakiba, Wakani Famadu the Manipur, India Dagi, Tongan Tazeragi Haiba, Placard Fauba, Sijinaki. Citizenship Amendment Bill 2016 je sigi mayokta phamjabani sigi bill je het lakthok tu phauti akoi mayam punama akoi lup se sibaki dana koi khongjal se sawat khigani manipura kundari ba yalomi sing se simut khidana bagi damakta akoi akanba khongjang se dum changsin jagigani aduga masigi Citizenship Amendment Bill se pass over sunya yaroi Nakalamoramda Manipur Peoples Against Citizenship Amendment Bill ni taratarok manpack na ban zen strike total shutdown singba tawgani haina lauthoki ba laiti haina sengdorakli manpack ka marilena da lup kharana media da sengda bo wafam khara fongdok kibana miam da samam na ba pohle hauji leibak asigi aroi ba lanfam thengna na ba sem sarli ba matam asida leipak ning ba saba reactionary oi ba civil society organization singna mafaida haidoktuna miam da samam na ba pogli ba si miam sangna thengna mina hosi haina su makata na hairakli Manpack ki miyang makada Imphal West ke lukram director ima yaifa sanglel da laika yasig club ma sumera paibi singna wakan infam sathaki Imphal East ke oina su wangkai angom laika yamadi konung mamangi purei romba laika idasu laika wakan infam sathaki wakan infam sing aduda miyamna kep amadi BJP ki mayokta kholau kayasu lauminaki Manipur people, Pasoi Assembly Constituency ke manung san laiba tongan maklaf manga gi apun malup odiba United Clubs Development Association UCDA na sinuna lambi tangkai thingjinduna wakan infam sathakre wakan infam madu Ramji Kailong Khul Mamangda Mafamadu ki akoy bada laiba miyoy kayana sar yaduna pangthokibani Imphal West District manung sana North AOC dagi hauraga Sekmai Fauba Lanai Sangstan Maira Paibilup amasung local clubs singna sinduna wakan infam sathakre All Manipur Interstate Bus and Allied Transport Association sinduna North AOC da gina fightinga Loitang Kulen Loitang Lekin Thabi Loitang Mamang Lekai gi oina fightinga bazar da lunana Tengdong Yan amadi Maharavi da su wakan infam sing sathanaki District ki manung sanba sarangpat nepra company amasung faudel kairemida wakan infam sathakre wakan infam adu panthoibi women's association sinuna sathakiba mifamni aduba bill gi mayokta kholau kayamasu lauki All Manipur Democratic Women's Association ki serulamana BJP nulusingba lengakna Lok Sabha da pass tawkiba Citizenship Amendment Bill suni taratarupo awangba thakta yaningdaba fongdorakli North East Students Organization Nesogi Mihut Kangbu Amana Delhi da Housing Ladiba Meghalaya ki Chief Minister Oiriba NPP ke National President Conrad Sangma gangasi Delhi da unakre Nesogi Maikaidagi Citizenship Amendment Bill asi Rai Sabha dagi handuk hanbada NPP amadi party asiga sadminariba party singna asoba thaudang lawan ba taksin ke
Konyak Sangmagi Maikaidagi Mahiru Singna Taliba Wakata Tabakta Ontok Nanaba Angama Takta Honagani Hainasu Tazaba Peter Krihairi. Aegis policy lakpag iroinana ASEAN Highway number 1 faudun satliba lamdamasibo human trafficking tobagi faudok faujin topam lambi ama oina season handanaba akan mamiyeng sangma mathau tari haina Manipur Alliance for Child Right ki maike degi thamlakli ngasi press club ta pamis ng unabada Manipur Alliance for Child Right ki convener montu ahan them na fongdorpada haukiba nomanini asida human trafficking tawramba mioi kaya Tengnarakhiba asiga marilenana MACR Sanil Unit ki mihut singna moregi ICP da satuna Myanmar sangkhiba mioi sing yenglubada hanana Nepalese nupi masa sahum tararom Myanmar da sangkhiba ge record leram ki hairi loinana Aegis policy lakpada human trafficking tawba sing section na yengselahuna na ba atoba matamda Manipur lengakna coordinating committee ama semagi mathau tari haiki amoromda Manipur Child Right policy so cabinet ki ayaba ngaiduna leiribani haina montu ahan themna fongdokhiba galunana lengangna atoba matamda ayaba pibiu haina so puning singselakli Makata na koi sigumba koi group hai tare yamna chawba kingpin ama koi masigi syndicate ama koi Manipur sida sigi lambi koi route oibe yaba more dagi sangraga Thailand kai ka route oibe yaba sigi akiba leibasida akoina mayam da koina appeal tawjari all should be vigilant aduga especially koi Manipur Sarkar na chapchaba masigi section thorang lakhot na baida bakta yam tuna emergency meeting ama stakeholders government departments ki leiba concern koi government officials sing home department ki oiro sigi coordinating koi hairiba committee haigadra or coordinating body ama semba tangai phade na ai thamjani Lilong Hauribi Lau Taradagi Muhammad Mukta Alam Elis Thoiba Sahi Tarahundai Apopa Muhammad Rafizuddin Haukiba February Aniga Ayukta Madrasa Arul Ulamda class Yawa Satkibadagi Mafam Kangdana Mankri Hairi Muhammad Mukta Alam Hairi Banapamasi Kusu Ngawi Fut Manga Mukwangi Mamai Koidanai Mahana Tokiba Matamda Umasugi Furit Athab Amalit Ki Hairi Kanagumana Nupamasa si Tengna Birabadi Mana Police Station Natragana mobile number 9366221810 da Pau Pibirana Kangalakli. Nongsub Haram Khorzai Luf Noha Khol Yuremam na Lup Asigi Sahi Kunipan Supna Satarakpa Larik Fomagi Saruk Ama Oina Lup Asigi Sama Humudra Mapalak Suba Larik Fomagi Taram Ama Pang Tokre All Assembly Rota Laiba Manipuri Hindi Parisat Kita Lup Asina Sindunangasi Pang Toki Balarik Adu Aiva Professor M. Surgeon Iba Larik Organic Longni Emerging challenges in Ifmbam's journey for justice Haibi Hiram Masida Ngasi Miamgi Oiba Nongmagi Kanenebagi Thoramama Lamnyan Basangli Lapang Tokre Thoramaduda Manipur Human Rights Commission gi acting Siapasan Khaide Mani All India Lawyers Union Manipur Unit ki President Puyam Tomsa Amadi Sirkagi Wangangloi Ningthauja Lancha Yaungna Tongan ba civil society gi lusingba singna sab yaki loinana khulai paiba singi khusemgi nongmai kapna bagi thodokta leikhidrba singi chapchaba wayel famnana ba ifamna honriba sida apanma leiriba sing asi karamna ngakthukadagi haibagi matangda makoi oiba wafam kaya thamnaki ifamgi president Renu Takhelamam na Fongdorpada extrajudicial killinga Mari Lenana case sing Lauk Thokpa Masung case ka Mari Lenaba witness singbo Aki Tuzungba Pogonba
ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯠꯇꯅ ꯏꯚꯝꯅ ꯁꯤꯟꯕ ꯃꯤꯐꯝꯁꯤꯡꯗ ꯐꯥꯎꯕ ꯋꯤꯅꯦꯁꯁꯤꯡ ꯑꯗꯨꯅ ꯌꯥꯎꯕ ꯀꯤꯕꯒꯤ ꯃꯃꯤ ꯀꯌꯥ ꯇꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯈꯤ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯗꯤꯁꯤꯌꯦꯜ एजुकेशन मरी लेना CBI ना चार्जशीट थागटपद यावरबा पुलिस पर्सनल सिंबु क्रिमिनल प्रोसीडियो कोर्ट मतुंगिना प्रोसिक्यूशन सैंक्शन तौहन्नबा लैंगाक तकसिनबा सेनरीब पुलिस सिंग ट्रायल मनुंग सस्पेंड तौबा विटनेस सिंगदा किहन खांगनबा सिंगी मथक्ता एक्शन लौखननबा तकसिनबा यावना तोंगान वारेप मंगासु लौखि विनेस ओइबिगदब सिंजिदैदा मकोइना इनडायरेक्टली अखोगी मी थाजेलगा उनानबा सिनबा दुगा वरी साबा याबा मफमदजु हेक सारगा मफमदा कौथोकबा सुमाइना मकोइदा इमुंगदा विनेस ओइबिगदब सिंगदा मकोइजे मपान थोकबा कीबा दुगा CBI लाइबा मतमदा तसेंगना मकोइना अचुंबा विनेस ओइहौरिबा मफमजिदा पुरई कापी और कापते हाइबा वरोजे फजना थंबिदबदगी केस FIR हनबा मयाम अमसु दुम यावसलकबा सिदैसिदा पुंगनिंग थवाई यामना वाबा हाइबा तारे अदुगा चार्जशीट केस निपान तौबा सिदैसिदा केस मंगाजे लै हौगदौरे हान हौगे अदुगा लाकदुरिबा तारिक मंगादगिना तारिक निपान बौजे खोई इम्फाल ईस्ट सेशन जज कोर्ट अदुगा इम्फाल वेस्ट समायना थौबाल सेशन जज कोर्ट समायना सिगी ओइबा ट्रायल अमा हौगदुरिबा प्रोसिक्यूशन सैंक्शन खोई ट्रायल तौगदुरिबा खोई मणिपुर पुलिस सिंगी मथक्ता खोई केस पालु यादबा असि पिथोउ यादबा मोइना दुंबा कोर्ट की खरा चायेतनबा खरा लैबसिना खितंग कोर्टसिना जस्टिस पुरकपदा खोंथांगजे खोई थेंगदगद्रा हाइबगी मिपाइबदु लै Enlightened People's Organization IPOGI Taranithoi Suba Foundation Day Galunina Helping Hands Program ama oina wangkhaila sam laikai Community Hall da pangthokre Thoramadra saru yakiba wangangloi singna government na leitalai raba sing the piba scheme singi matang da sanduk na takpa galunina scheme sing asigi kana ba karam na phangba yagani haibagi matang da su phongtong na ki सरकारी सिंगी हे पोपदे सिउ लेप लेतना ले हैबदो अदो फंगम तो बनिना क्लेम तौदबनिना नत्र क्लेम तौगी माई नियम नीति दा सोल लेबतिगी मदु मपुं भाना फंगो रोग दबे अवाव सिंग सी सोसाइटी से याम चाव मायों लेबा अचो मखगी लान न हाय लौजबता सिउ बे सिउ जिंग मन ले मसी कमाय क्लेम तौनी कमाय ना माया दो फंगो दे है सि माई खुथा दे नसी माया दा अलाइ रो सु ओय Manipur da cooperative ki ihau purakpada asoba thaudang laurambada natana moirang MLS oiramba laikhidraba Rajkumar Irabot ki taramatoi suba laikhidaba gi ningsing thoram ngasi pangthokre ningsing thoramadu laikhidraba gi imung manung amasung progressive GP level MPCS na puna khusam naduna ningthau khongda pangthokibani World Bamboo Organization na Manipur lainga ka khusam naduna hayengdagi City Convention da sathagadori ba ahumlak suba World Bamboo Workshop 2019 gi sem saba punam loikre lebak asida ahan bo oina Manipur na yumbu oiduna hayeng February maridagi February 9 fawa nimit mangani supna sathagadori ba World Bamboo Workshop asiga mari lenana Manipur lainga ki Textiles Commerce and Industries ki Principal Secretary P Wi-Fi na fongdorapada Punna Malengbe Laibak Kuntra Marina Sar Yaduna Pangthokadoriba workshop asigi damakta foreign delegates sing Imphal da thunglare loinana workshop asiga mari lenana hafta kangjeibungda exhibition stall yankai hena hangdokli haiki harib exhibition asida lamdam asigi miyamna saru yaduna thauram asibo mapung fahanabasu lamdam asigi miyamda appeal tawrakli Laurok tha loiraba matungda hangdu leiriba lofam singda makhal kayagi mahi marong thaduna masana masaba thabak pijariba kundrapa mesame constituency gi lomi singda isam gi hanagi president oiramba social activist nongthomam rajendrona ising singna ba pam amasung sprinkler set kunthra gi tengbang pikre hariba pam set singasi assembly constituency asigi manung sanba isika
पुखाव यावना तोंगान तोंगानबा लौकुल सिंगदा मही मरोंग थारिबा सिंगदा सिजननबा पीबनी हाइरी पम पीबगा मरी लेनना राजेंद्रो एलिस बोइन हाइखिबदा खुंद्रापा मेसन कंस्टिट्युएंसी के मनुंग लैरिबा लौमी सिंगना मही मरोंग थाबदा इसिंग फंगदबगी अवाबा मायोकनदुना लाकपनी लौमी सिंगना थेंगदरिब अवाबा सिंग असि कोकननबा हॉर्टिकल्चर अमसुंग एग्रीकल्चर डिपार्टमेंट की मतेंग लौदना पम अमदि स्प्रिंकलर सेट कुंथ्रा असि फंगनबनी सुहाइकी एग्री हॉटी की ऑफिसर से ऑफिशियल हेनबगी महुत्ता फील्ड कुमकांदा अनोब मणिपुर कोई वाटर पादब फौद खंगदे कनोद खंगदे वाटर पादब पोर पोरप फील्ड चलकांदा हेन मी मणिपुर गवर्नमेंट चंबीरगदी मथंग सहीदगदी अमुक हेन कोई आलूद खंगदे एनी वेजिटेबल कनो मपानदगी कोई मपान तांगदबसी nganggadrena khalle low loikhre koi yengaga leibagi poto topiro ngasidi government lam lamdu la akanda anoba manipur mo ohenaba honar ko sida lomi miyamna su aduga lekai lekai de leiba praja miyamna su mateng panghan biu haiba wafam jai thamje लौमीसना पोथोक मरांग कायना पुथोकपा ngamnanaba afaba amasung certified tauraba maru marang sing sizinabagi tangai fadaba leiri haina deputy chief minister yumnam joy kumana phongdokhre wafama singasi regional institute of medical sciences rims ki jubilee hall da strengthening of seat system in the northeastern and unreached regions problems prospects and policies haiba hiramda pangthokiba national seminar amada deputy chief minister na phongdokibani haiba seminar asi Indian Society of Seed Technology New Delhi ICAR Research Complex for NIH region Manipur Center amasung Central Agricultural University Kaw Imphal ga puna khusamna sinbani seminar adu deputy chief minister na makhatana hai Manipur da longmi singna mamang ngaidagi sanaduna lakpa lowgi pathap hauji fawba hongdoktana lerakpana pothok puthopagi sang handarapani amadi low singobagi pothok hengatnaba honabada asoba thaudang logadaba manipurgi agricultural department ki official singna low singobaga marilenaba seminar singda saru yahaningbagi apamasu phongdoki seminar aduga marilenana deputy chief minister na trust for advancement of agricultural sciences TAS New Delhi Chairman Dr. R.S. Parodada says Army Singh Memorial Awards Kusinaki Lunana Savin Amasu release Tauki. The person concerned for agriculture, there should be people who understand agriculture, importance of it, and should take interest in it. If the agriculture minister does not take any interest, then there's no chance. And he should be able to understand, should have had some experience of what agriculture is. There's a need to really look into all this aspect, plan and take the right step. I'm happy to be present here and listen to all the scientists, to all the people who matters and who understand. I've understood the importance of seed cooperation, seed certification, and it's not something which is, I don't think it's something very complicated. It's a question of making the efforts only. Mission for Integrated Development Horticulture MIDH ki makhada Manipur da yongsak amadi dragon fruit thaba yahanaba India government taksinaba Northeast state singi mihut singi oiba mifam amana warep na kari hairi February anida Mizoram ki Aizol club ta pangthokiba regional group of MIDH for Northeast state singi mifam da wafamasi yanakibani Sikkim yauna Northeast state singi office yang khairom na sar yakiba mifam maduda Manipur dagi MIDS project director and Premanandana Lusingba office ahumsu sar yaki hairi How's matang saida break amutalojage break matungda government ke thaba fanglaroi khalaga larik tamatopa ki sang Manipur na yamna wangi haina MOVC ki director NG Utamna phongdokibagi paw amadi Manipur mas maling tongan tongan be ipaw sing pudna laksage impact news po mengta dalabi break matungda taran oksare hoji makhada ba pawda government ke thaba fanglaroi khanduna larik tamatopa ki sang asi Manipur na yamna wangli haina MOVC ki director NG Utamna phongdorakli Hangang constituency pumbada mapungoy na hangang makhalay kaigi ward number 1 amasung tubo apaba mayonda sakhoda na bagi pandamda ahan ba oina pangthokpa hingmina kisi thauram haudokpa da wafamasi phongdokibani thauram adu director utamna angang singba mahi
tamanmada mapung faba lausing gyan fangnanaba tamalabadi makoina fangjariba mapung faba lausing gyan adu sizinaduna government ki thabak tawba amana thamada fangliba sel adudagi hena tanma ngamgani haiki Hangang Makha Lekai Development Committee na sinuna Hangang Makha Lekai da leiba Hangang Kangjibung Community Hall da pangthok ki tharam aduda Lekai adugi Ward number 1 amasung 2 da leiba ahal oraba sing mapuraba kainaraba nupi sing amasung differently able oraba mioi sing da khodol pot piduna ikai kunabas utki ꯑꯩꯈꯣꯏꯁꯤ ꯃꯇꯝ ꯈꯔ ꯈꯔ ꯀꯥꯏꯊꯣꯛꯃꯤꯟꯅꯕ ꯈꯔ ꯈꯔ ꯍꯪꯕ ꯇꯟꯗꯕ ꯇꯥꯟꯅꯕ ꯇꯟꯗꯕ ꯑꯃ ꯆꯪꯉꯤ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣꯝꯃ ꯁ꯭ꯀꯤꯝ ꯑꯃꯒꯤ ꯐꯣꯔꯝ ꯊꯥꯔꯦ ꯍꯥꯏꯔꯁꯨ ꯑꯣꯅꯦꯕꯜ ꯃꯦꯝꯕꯔꯗ ꯑꯣꯅꯦꯕꯜ ꯄ꯭ꯔꯙꯥꯟꯗ ꯊꯣꯛ ꯊꯣꯛ ꯏꯟꯖꯜꯂꯒ ꯃꯥꯏ ꯃꯌꯨꯝ ꯆꯠꯂꯒ ꯆꯦ ꯑꯃ ꯄꯤꯁꯜꯂꯒ ꯑꯩꯗꯣ ꯁꯣꯏꯍꯟ ꯌꯥꯗꯦꯀꯣ ꯑꯩꯗꯣ ꯌꯥꯎꯍꯟꯕꯤꯌꯨꯀꯣ ꯍꯥꯏꯔꯝꯃ ꯐꯠꯂꯥꯎ ꯆꯠꯈꯤꯕ ꯀꯔꯤꯅꯣꯗꯤ ꯈꯪꯗꯕ ꯃꯗꯨꯁꯨ ꯇꯧꯕꯤꯒꯅꯨ ꯂꯣꯟꯗꯨ ꯀꯔꯤꯅꯣ ꯀꯅꯥꯗ ꯄꯤꯒꯗꯕꯅꯣ ꯀꯌꯥ ꯐꯪꯒꯗꯕꯅꯣ ꯑꯗꯨ ꯏꯁꯥ ꯏꯁꯥꯅꯁꯨ ꯈꯪꯗꯣꯛꯅꯕꯤꯌꯨ ꯍꯟꯗꯛꯀꯤ ꯁꯔꯀꯥꯔꯁꯤꯅ ꯋꯥꯟ ꯐꯦꯃꯤꯂꯤ ꯋꯥꯟ ꯖꯣꯕ ꯍꯥꯏꯔꯤꯁꯦ ꯒꯣꯔꯃꯦꯟꯒꯤ ꯖꯣꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ Government ki job loina yumdong khuding ki phangan ba ngamoi isana isabu thabak pijaba yauri private company linkhatjaba yauri private sector da thabak tawba yauri sigumba mayam si tawraga sendal lambi laibaduni sendal lambi bu lairagadi icha isu thakpa ngamagadi mi do mai pa abani aduna sarkar gi thabak khaktang khanbasima topsi haijabani Masana sel puthoksaduna mayum saba ngamjadraba lairaba miyamgi Lairaba miyang yum sandanaba lengak skim kaya lejarabasu Manaba authority na miyeng sangbidabadagi yengol gumlaba pakhalamada lairiba uyumpu mamalekai Sandam Amuthogi imungda isamgi hanagi president Nong Thomam Rajendra amadi Khurai Singamam Leikai dagi Arake Govaina yum kumnaba jinga van manga van nipan yauna kambalamadi shana thangnaba polam kaya mateng pangkhre Rajendra na phongdokibada Amuthogi masanupi asi abnormally adubu ngasi fawa lenga ki kana fangdana leiri laliba February taruk fawa gi manungda lenga na thamada pibulupa lisingam changa gi pension card saduna piragani madugi mathakta imung asig haksil gi tengbang asi gi card su athubada saduna khusinaragani haina su Rajendra LS Boyna thajaba piki Zingabani panka ka seng khraga adu magi ama pesa khra aduga phiron khraga koi puraga adubu yamna nungai badi koi local MLA mi thabiraga yumse saba horani haidana tobirama simasu yamna nungai khoi site ge ju madugi marak tu da angam kaino pangwa yaba dum pangna bo hona jagani angang sigi sima si pura kaino oiba normal oidaba thubuda magi karama sabira matungda magi sahi amagi lising amu sanga adu phangada karama si ai thengab da wene se sibaw manungda moida sinergen khalle aduga ahal sigi moigi khoi ge health kasima litri Health Kasimaga, Kuilang, Adam Tanga, Atuma Tamda, Simas, Kodamal Sinarge Kali. Aduna media sing Simana, Kasim Kuya, Putopira Kanda, Kui Light was in the Matang Palm, my Amazon Pang was Simak a STB life habit impact, see a hanging electric house. Amuthogi imung asi haugiba sei kayadagi fibam sadrabayum amada mahaki masanupi amaga lerakibani local MLA yauna Mainabasing na yum sabina ba haijabada ngasi phawba mieng sangdan lerakhi haire adobo media na awaba fibam fongdok piraktuna mioi kaya na mating pirakpa si nungaiba poi haina su amuthoina apenma fongdoraki aina de location da saleba ko myam salaga hai na yum phajabam le dora hai lakpidi am lai chabi ga pa hai jai ba lakti lakte bi ade like tam ma like kano school no tam dan ka dai angang ngambdi ngamba de kaw ga da bai ta mama le tu dai phu bi da ai di adum kare khong khar sa chat ade gi sing man de na odiam chalam Kundrapam constituency ki manung sana uyumpok mamang lekaida yamana teisa daba phibam da leiriba sandam amuthoi amadi sandam ibom sa ani gidamak tongan ba mating pirakli ba punamapu YWC uyumpok mamang lekaina thagat ba fongdorkli lonana haideba yum ani asi atuma matamda YWC na yengsenduna saba hauragani su hairi Holdings Private Limited ki unit nama odiba Smart Society gi miyang makhada Nauria Pakhang Lakpa Kendra gi manung sana laiba fisabi singda langyang yanthokre Kwakaitel lamdong lekai da pangtho ki bathoram aduda ahanwa fees ki oina Nauria Pakhang Lakpa Kendra gi oina fisabi kunthra da langpi ki
Thorum Aduga, Mari Lenana, NEIDP ki Vice President Oina Malaysia na Haikibada, Aikoi Punahimina Si Haiba, Timda, Ahan Mafias ki Oina, Salai Holdings Private Limited na Sinduna, Kendra Sigi Pisabi Nipi Singbo, Pungin Tawat po Oina, Hingna bagi Pambay Oina naba, Mating si Piba Hopani Hairi. अखोई वखलों से हिंगमिनसी है वखलों दुनी थीम दुदा आइदि मिपुंग खुदी मगसिना अहांबा फर्स्ट फेज नि मसे अखोइना सिंजरी बसे मुकागी आइटम मयाम अमा यावरे दगी वन प्लाई की मयाम अमा यावरे मसे अखोई अहांबा अखोइना पीरिबा मी कुथ्रागी मथक्ता ngasi अखोइना पीगदोरिबा सिना अहांबा फेज नि अनि सुबा फेज अमा अखोइ अथुबा मतमदा अखोइ पीनेना बहोना जगनी अखोइ युमदोंग खुदिंग चलगा फिसाबी कया लेगे हाइबसे अखोइ खंदोगांदा अदुगा ngasi gi अखोइ सोथरबा समाज से खरा मेंखदना बइदमक्ता ngasi NAIDP अमदी स्मार्ट सोसाइटी गा कुसमनरगा प्रोग्राम से कोई पांथोकजबनी Laisang Them Netra Misiga Mari Lenana Sienaba Sing Langan Atoba Matamda, Potokuna Lebak Miamda, Kangandrabadi, Sekmai Miam Akaba Kongzang Sing Sangsilagani Haina, Sexin Watam Lakli, Masi Laisang Them, Netra, Jahi Humudra Apopagi Maming, Laisang Them, Yar Awang Sekmai, New Market Whiting Set Mamang the January Manga Ayupung Tarit Kalek Adwaida, Bolero Amanda Tomna Madagilekidabani. Misi asiga Marilenana Lakidrabagi Yungi, Mui Sing Yauduna, Wakan from Ama, Awang Sekmai, Nongton Manda Pangtokre, Wakan from Maduda, Lakidraba, Lake Sanctim Netrada, Tomnama Bolero, registration number NL018094 Gimapu Amadi, driver Atoba Matamda, Lebak Miam Kangna, Police Department Puto Haina, Matik Sabaserak Piu Haina, Demand Tauri. Wakan Famadu the Saruyaki, but like Hidrabale Sanctim Netragi Masanupi, Lay Sanctim, Bilasini Haikibada, Laibok Tiba Todok Amada, Maki Apopa Lakidre Adubo, Todok Adu the Sienaba, Volero Ginamba, Kangla Fawa the Police Nakarigumba Exanamata, Ngasi Pauba, Laput Tabada, Pienabwafum Kaya, Fongdoraki. ADC की गाड़ी ने हाइबे की ADC ने मी से हाथ लगा दी अखोई ADC ने हाथ ले हदना अखोई जे तुमिना ले थोदरा असीबा अखोई जे तुम मांगजरो हाइब्रा थोकी बा थोदों मितु देगी ngasi फावदा पुलिस ने अखोई इमुंग दनो मुता लागा करी कमै तौबा अखोई कन्न होनरी इमा इसी इचन नोई तपथबियु हाइबे की वहाई अमत फावु पन बिदे ngasi फावबा मनुंगदा अखोई ने चलुनी चैरागा नसिन कले करी तवे हना अखोई द चैरागा अखोई अदुम थादोक पिरकपने हबा लाइरबा अखोई गिदि पैसा ले जदबनेना मांगदौरिब्राबा असीबजे ngasi ga hayenga नुमित निनि सिगी मनुंगसिदा पुथोकपिदबा तारगदि अखोई मखन मखा कयागी खोंजंग चंगछलगेने Maibin Mayamnazo, like I mean Mayamna Loina Akogi, support the Pibira, Hojiti Loina Lepireva. Hayangdagi Horaga Zenem's get doctor Amas nursing Namato over left in a Kongzang Sansanaba Sem Saribasi, Miamgi Yanglaga, Handok Piu Haina, the National Peace and Social Advancement Ifsan Appeal Taurakli. Hiramasigi Matana Sika Sampata level Asigi Mayelo sang the Pang Toki Papong Misuna Bamada, Lubasigi President, Zoe Chandra Kontau High, Zenem's Kitisis Association, Apsara Community Holamadi Nursing Na, Makogi Tongan Tonganba, Wakat Sing the Matau Toba Lepkani Haina, Taurang Tauriba Asina, Lamdamasigi, Laidaba Miam the Sound Kodong Sadaba, Mayok Naragani, Haying Asi Mausagona Miamgi, Sinta, Pangbiu, Ipsagi Maikidagi Suhayangasi, Zenems Hospital da, Haktiang na lakto na doctor amadi nursing na mausa ko na matao pangtok libar haib ado yang singani. Karigumba laklamda ba doctor nurse amadi staff sing na matakta Ipsana sabsab tabak lakot lagani haiki loina na paliba Manipur lengak na so doctor amadi nursing na talib wakat sing asit atuba matamda yang sinbiyo ngayak laitana Zenems ka ana layang tauriba doctor amas nursing gi wato kaya thok liba si sabsab solution ama lengang atuba matamda purak na bakon na biyo haina so mak na makata na fongdoki. Lan gi matam phawbada hospital che aikoi anaba layang basi thing deba aduga aikoi gi Manipur da masi toina tawbuse aikoi tawgano haina tawbi tabukse matungda tawbi gano hayeng dagi hairiba numit ase aikoi doctor khudingmangna nurse khudingmangna kabiraga miam anaba sing lairaba aikoi gi yengaga peoples ki yenga anaba sing bu laying bi gi thabo ache chate view haina ipsa gi side gi amuhanna avil tawjari makhoi gi awat apa khudimangta su aikoi mari lainaba authority da aikoi hairaga makhoi gi damangta tawbi yabasu tawri makhata na policy mari Helping Hands for People Manipur Synonym ki blood bank ta nomagi oiba awareness kam voluntary blood donation ki mama pangthokre State Blood Cell NHM gi matenga loinana ngasi pangthokiba thoram adu da tongan ba mafam daki lakpa regular blood donor humudra henmana EP ki
hospital ahum Manipur da leiriba hospital ahum maruina rims ne jenims ne aduga sija hariba hospital ahum sigi oina di need base da ekoi requirement gi matungina ekoina blood piba na hoji phoki ana balai aduna hospital ahum sida kaigumba blood ki requirement akoi I marang kaina leitabagi tanja lakta gade ekoi hariba matam da khudak tu da ekoi helping hands for people Manipur na khudak ki oiba blood donation camp ama sinjaraga ekoi mateng pangani habsi Varat Vikas Parisad Thanga branch na sinduna Thanga Haureng Singyang da nomagi over free medical camp ama pangthokre medical camp adu life with beer motivator beer kernel Zeljit Thiam na sponsor tauduna pangthokibani camp adu da mafam adu gi miyamna lemna layang khibagalunana hidalang takaya su lemna yanthoki Art weaving lamda leva asigi lemjaningai oraba Padmasuri mana piduna ikai khumna khrabi langpo lakpam subadani opaki tharama mangasi pangthokre wangkai tokpam laikai mamang laikai mairalup na sindana pangthoki batharam amada mairalup asigi president kaisam Padmapati na lusingdana Padmasuri mana phanglakhrabi langpok lakpam subadani da asama khudol tamduna ikai khonaba utke Panmayaba amana langpok lakpam subadani da kumjale sintarani pangi April marida Rashtrapati Bhavan na pangthok patharum amada India gi President Ramnath Kovind na lemjaningai oiraba award asi khusinakibani Aina 2018 da Padmasuri award phangjaba sida mayam laibu encourage tawduna opi dana harau nungaiba phongtokpi base asukki matik nungai jaba ingam khailitna I nungai jai ai di nahawai de hauna ne ai de laikai sida yamna pisalon sagi lamda oirasu ate hawlaiba naharon mayam sida ne pisalon sagi sida ina yamna afaba khoi Manipur sidagi hena khoi laikai sina chakhotpa pisalon sada thaina deisu wangkhai phi maming chatlidana adagi hena chatna mayek design ano puthokna laikai sidagi mayam sibu tamjabam oinaba haibagi wakhanse aina tham Nissan company ki anoba Nissan Kicks ngasi Kansipur laiba Island Nissan da launch tawkre intelligent SUV makal ama oriba gari asi miyamna lupa lak mapan galising yang khimanga dagi lak tara mari fawada tongan mamakal singda fangangani loina na gari asi miyamna loan gi khudang da khudong saba su pigani hari Manipur da yamna practical oigadoba gari zu aibani kanuna haima tamda magi khoi Manipur gi road condition si yamna phabana tamnina masigi keno sida khoi ground clearance 210 mm gi kenoni khoi gi my ground clearance ni which is best in class siguma feature me am pack tawraba aragi di amasung entertainment gi harakan da khoi gi floating 8 inch khoi gi audio player haita touch screen joiba sigumna mayam je pack tawraba vehicle amani ado khoi si Manipur gi miyam da khoi khudon jari so please come and have a test drive and Bangalore da Manipuri diaspora Bangalore na sinduna Manipur Festival 2019 pangthokre festival adu da Karnataka lenga ki small scale industries ki minister SR Srinivas yauna tongan ba sakna ba mi kayana sat yakhi Festival adu ga mari lenana thabakta gi potharaba IPS HT Sangliana na amasong lamdamasigi saisak panaba volcano na Manipuri diaspora Bangalore ga sobena amasu fongdoki Moral Reformation Club ki Lamboikhol ki playground Khundrapam constituency ki MLA TS Lokeshwana Semjin Bibada club amadi Lamboikhol ki miyamna thagaba fongdorakle panbayai mamang sahida thokibi ising isauda MRC Lamboikhol playground asi ising thumjin khibana maram oraga sanaba yadana lairakibani Hauji sanaba ki pau Anisuba Haibok Trophy T20 cricket tournament Al Amin Lilong amasung Cyclone Thangwiban ani mai pakre ngasi ayuk Langthawal pub ground sanaki ba tournament asigi taramani suba lekta tos ngam khiba Riyang Star Nagamapalna match ki apib over 20 da betting hana sanabada wicket nipan turaga run ftra mapan khak loba ngam khi
Match asig ani suba betting sana ke ba Al Amin Lilongna over taranipan ge ball mari the wicket mari khak turaga run cham ahum laudana match asi wicket taruk ta mai papangam ki match asida wicket mari laukiba Al Amin Lilong ge bowler Samirna man of the match ta ki Sathariba T20 cricket tournament asigi ngasi nungtil sana ki batara mga suba lektana tos ngam ki ba crowd khamnam lerakna betting hana sana ki ba match ki abiu oba kun yaudana over taramapal ga bowler ni the wicket taramak turaga run humpuni pan khak lobangam ki match asigi ani suba betting sana ki ba cyclone thangmai ban over taraga ball marida wicket ani khak lauraga turaga run humpumapal logduna match asi wicket ni panda mai papangam ki cyclone thangmai ban gi bowler Akshay Kumana match asida wicket ahum lauduna man of the match taki Manipur Cricket Association mi makhada YWC lang tamana sinu sathariba cricket tournament asigi hayeng makha taba league match ani sanaragani Pondisari Vista Thas ki tang nipan ki tara fawa sathagadoriba ahan ba National Beach Sambo Championship te saru yaga ba Manipur ki Sandaru Singa se ayuk Imphal thadokre Sandaru Singa du Manipur Sambo Association ki patron oiriba kumbi ki MLA Sanasan Birena Kumalampak ta leiba ISBT complex ta ki lamtha ki nupi Sandaroi manga nupa Sandaroi mapan team coach amasung official yauna mioi tara nipan saba team adu team manager H Roman Lusingduna khongsan ki Rajasthan की जोधपुर दा हाउसिक सथरी बनिफू सुबह नेशनल चैंपियनशिप दा मणिपुर मास्टर्स एथलेटिक एसोसिएशन मामा MMA ना गोल्ड मेडल कुनमंगा याउना पुन मेडल निफु तरुक फमंगमख्रे हौकेबा फेब्रुवारी अमदगी नेशनल मास्टर्स एथलेटिक एसोसिएशन सिंधुना सथरीबा नेशनल चैंपियनशिप असिदा MMA ना गोल्ड मेडल कुनमंगा सिल्वर मेडल तरामा दि ब्रोंज मेडल तरामा थोइ पुना मेडल नि फुतरु फमंगम खिबनी हारिबा चैंपियनशिप असि हायंग फेब्रुवारी मरिदा लोइसिनगनी Maruf FC Hairokna ni Mari Suba Niles Wahengmam State Level Open Futsal Football Club ki winner abangam kre tournament sing ngasi sana ke ba final match aduda Maruf FC Hairokna BFC team A sayang bo panjal taruk ahum da mai thi ba bibangam ke tournament sing winner oikraba Maruf FC Hairokna trophy ga lonena selgi mana lupa lakh amaga runners up ta ke ba BFC team A sayang na trophy ga lonena selgi mana lupa lisung hom phugi ma poi bangam ke sathagi ba football tournament sing best discipline gi mana phangkiba Light FC changang gaina selgi mana lupa lising tara best player ta keba VFC team A sayangi Sandaroi group na Gaurona lupa lising nipan aduga tournament asida panjal kunithu sanmangam kiba RFC Khamnam Leraki Sandaroi Naubada lupa lising nipan gi mana pigi Niles Wahengmam Futsal Football Tournament ki organizing committee amadi Usavaban Sagwalban sayang anina khusam daduna sathaliba tournament asida football team kunna group mari thona khaidoktuna league match asida lamba tongdarakibani Humbatoi Suba Sar Sursan Singh KCSI CVA Memorial Football Tournament UKB Susampura Masung FC Kangsumani Mai Pakre Ngasi Kumalampak Tough Ground Sanakiba Tournament asigi tara suba match da UKV Susampura Madi Upa Kyangwai Anina match ki apiba matam da panjal amata sanadana draw satki tournament asigi sanapatha ki matungina kicks from penalty marks na match asigi aka aphogi laibak lemna bada UKV Susampurna Upa Kyangwai ba panjal ahum amada maithi ba piki bane tournament asigi ani suba round sangam ki bani sathari ba football tournament asigi ngasi sanak ba tara mathoi suba match na FC Kangsupna BMSC Tabungkhok panjal ani amada maithi ba piba ngamki Sursan Maharaj ki mingda All Manipur Football Association Amphana 1950 dagi haunali sang sina pang thoktuna lakleba football tournament asida mapalam gi football team ani yauna lamdam asigi football team kumapana punna team kunthra matoi knock out basis lamba taunari hayeng sanaga da tournament asigi taran thu suba match da YPHU lalamung amadi nako nabul mapalga tarahum du suba match da na Sagolma United amasung KPSC kaksing anina lamba taunaragani
Anisuba S Mani Sarama Third Division Football League Tournament CYCL Pisum Singa Matang Amasung IFA Lamfiel and Mai Pakre Ngasi Pasoi Part to the Labor Pamial Gisanabung Sanaki Tournament Sigi Group Bigi Mapan Suba Licta CYCL Pisum Singa Matakna FC Infal Maya Koibibu Panjal Ani Abada Mighty Pipungam Kibane Tournament Singing as Sanaki Group Bigi 10 Tarasuba Lictana IFA Lamfiel na KYC Awang Kurkulbu Panjal Anisino the Mighty Pipungam Ki Infal West District Football Association mi makada sathariba football tournament asida team tarani thoina group ani thona khaidoktuna lamba taunari hayeng sathariba tournament asigi makata balik match ani sanagani Indo Myanmar lebak aniga mari lenana mari phagana bagi pandam da ngasi saigang da sathakiba friendly women football exhibition da match da Myanmar India bo panjal mari sino da maiti pa pikre leba anigi friendly women football exhibition gi aroba match adu da speaker Imnam Khemsa namadi Ek is policy committee Manipur ge convener RK Sibasandrasu Saryaki Panbayai Southeast Asian Trans Highway Lakaduriba Asiga, Mari Lenana Manipur Yumno Nariba, Laivak Manmaga, Apabamari Tamnabaki Panamda, Laivak Anik Oiba, Friendly Woman Football Exhibition of Sin Kibani. Ahum Suba Pupu Cup State Level Under 17 Boys Football Tournament ki winner Marup FC Hairok na Uibangam Kre. Lamlai Assembly Constituency ki Manung Sanalaiba Pungdong Bangi Sanabung Satariba Football Tournament asigi ngasi sanakiba final match aduda Marup FC Hairok na PYPC Pungdong Bambu Panjal Ani Amada Mighty Papiu Ngam Kibani. Tournament asigi winner Waikraba Marup FC Hairok na trophy galuna na selgi mana lupa lising kuntra. Runners up takiba PYPC Pungdong Mamnas trophy galuna na selgi mana lupa lising kun. Ahum Suba Mapam Kanmangam Kiba SRB FC Nongdamna trophy galuna na selgi mana lupa lising tara aduga Mari Suba Mapam Kanmangam Kiba KFC Kuraina trophy galuna na selgi mana lupa lising mangagi mapubangam kre. Satagi tournament asita tongan ba hiram kayada mo matang takraba singda trophy galuna na selgi mana lupa lising ani skudol tamki. Football tournament asigi ngasilosin bagi tharumada lamna isme constituency ki MLA KSS Birena masung Somong GP gi Jila Parishad member Ai Ravi Chandra ga loina lamdam adugi masak naira bami kayana makomatang takraba tim singa masung sanara singa duda manamatum singa du kudol tamki bani Paradise Union pungdong mamna sinuna tha asigi January mapan ki sathar li tournament sile tim taran tarukna kanglu bari thok na khaidok tuna lamba tawna kibani Organizing Committee Hangang Mayaleka Sports and Development Committee na Sindun Ahan State Level led Sri Pangizam Mohon Singh Memorial Under 15 Boys 7A Side Football Tournament 2019 ngaswideg haukre. Ngasi tournament sige ahan banumita KYFA koirengay masung SYPOL Saipol Loitang ani sanakiba da panjal ani ni sanadam drosat kare. Tharomaduga Marilenana Haudopugi Tharomda Kuraigi ex MLA Dr. NGB Joina tournament asina naha urib angang singbu masama ufaba taxi khasi laiba mioi amama uhenduna kunai asi masak thokpa kunai ama uhenma ngamgani haina phongdoki EK Higher Secondary School gi Secretary O Sarasandrana Cape na maram oiraga tangdu laita da baphim mama lakliba sida aikoi amata oina punsinduna state asi yelomi kanjana ba hona ba matam oiri haiki ngasidagi hangang mayaleka Sports and Development Committee gi sanabungda haukiba football tournament asida puna tim taranipana saru yari Tasengna aikoina mamangaidadi sanabagi co-curricular activities haidana aikoigi sa education ga loina ba activity ni na lorami adubu ngasidi sanaba khonaba se curricular activity aikoigi tambada madugi machak ama weraba
अदुगुंबा एक्टिविटी नी मणिपुर प्रजा की ख्वाइदगी तमथीरब बिल असिदा ngasi lenga शासन पाइरबा मियोय कया सिना लोतुना लुमदुना मणिपुर थादोक्तुना लोतुना चेंदना हुजि लैरे तसेंगना हरदे lenga शासन पाइरबा मणिपुर की लीडर सिंह से अखोय मणिपुर प्रजा मयामना मखोय असिबो पुलप फारगा अचौब युम अमगी मनुंगदा हाउस अरेस्ट तौरगा थम मतम यौरबने मरमदे मखोयना ngang मखोयना ओइदा पादब ngang मखोयना करिगुम म पलक पसि प्रजा मयाम द मई हौरे तसेंगना अखोयना हौजे अरुबदा मरुब पाव महना सिटीजनशिप एमेंडमेंट बिल सुनी तरा तरु यानी फोंदो लदुना सकनारब फिल्म मेकर पद्मश्री अरिबम श्याम शर्मना मंगोन भारत सरकार ने पीबा लेमजनगाई ओइरबा पद्मश्री अवार्ड हंडोखरे केब की मायुक्ता ngasi se tongan tongan mafam singda wakan ifan satakre नेशनल हाईवे नंबर 38 की नोट एओसी दगी सेंगमाई फावबा मियामना मफम कयादा वाkan ifam sataki अमसुंग जेनिम्स की डॉक्टर अमदी नर्सिंग ना हयेंग की थबक लेपगी खोंजंग संगसंगनी हारिबासी हंदुक पिनबा इप्सान अपील तौरकली करिगुम महौसागुम थबक तौद्रबदी अकन ममियंग संगनि सुहाइरी